ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯍꯤꯡꯁꯥꯕꯤ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯄꯥꯔꯤ ꯑꯃꯃꯝ ꯄꯣꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯆꯥꯅ ꯁꯨꯔꯖꯀꯨꯃꯥꯔ, ꯑꯗꯨꯒ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅ ꯅꯕꯀꯨꯃꯥꯔ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯟꯅ ꯑꯣꯖꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯝꯗꯨꯅ ꯊꯥꯡ ꯇꯥ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯗꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯩ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯅ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯅꯕꯀꯨꯃꯥꯔꯅ ꯃꯄꯥ ꯅꯤꯡꯊꯧ ꯐꯥꯎꯕꯗ ꯈꯪꯍꯟꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯗꯒꯤ ꯃꯅꯥꯏ ꯃꯁꯟ ꯄꯨꯗꯨꯅ ꯃꯇꯝ ꯈꯔꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯇꯟꯖꯥ ꯆꯥꯕ ꯃꯇꯝ ꯑꯗꯨꯇ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯤꯡꯁꯥꯕꯤ ꯑꯣꯜꯂꯒ ꯆꯔꯥ ꯇꯝꯅ ꯃꯤ ꯑꯃꯃꯝ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯗ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯃꯝ ꯃꯥꯡꯂꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯉꯛꯄ ꯐꯪꯂꯦ꯫ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤꯅ ꯅꯤꯡꯊꯧ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯆꯥꯊꯣꯛꯀꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕꯗꯨ ꯃꯆꯥ ꯅꯕꯀꯨꯃꯥꯔꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯕꯀꯨꯃꯥꯔ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯌꯥꯝꯕ ꯁꯨꯔꯖꯀꯨꯃꯥꯔꯗ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯑꯩꯒꯤ ꯏꯃꯥꯁꯤ ꯍꯤꯡꯁꯥꯕꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤ ꯑꯃꯃꯝ ꯃꯌꯦꯡ ꯇꯥꯔꯛꯂꯤꯕꯁꯤ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯍꯤꯡꯁꯥꯕꯤ ꯑꯣꯜꯂꯒ ꯆꯥꯔꯤꯕꯅꯤ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯒꯤ ꯋꯥ ꯇꯥꯕꯗ ꯔꯥꯅꯤ ꯑꯍꯟ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯌꯥꯝꯕ ꯁꯨꯔꯖꯀꯨꯃꯥꯔꯁꯨ ꯍꯤꯡꯁꯥꯕꯤ ꯃꯃꯥꯅ ꯆꯥꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯂꯦ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯍꯤꯡꯁꯥꯕꯤꯅꯤ ꯈꯪꯂꯕꯗ ꯔꯥꯅꯤ ꯑꯍꯟꯅ ꯀꯤꯗꯨꯅ ꯃꯆꯥ ꯁꯨꯔꯖꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯇꯣꯞꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤꯅ ꯃꯈꯣꯏꯕꯨ ꯆꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯂꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯊꯥꯡ ꯇꯝꯕ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯇꯨꯅ ꯃꯆꯥ ꯁꯨꯔꯖꯀꯨꯃꯥꯔꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯃꯥ ꯍꯤꯡꯁꯥꯕꯤꯅ ꯑꯩꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯁꯪꯒꯣꯝ ꯑꯁꯤ ꯏꯃꯨꯛ ꯉꯥꯡꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯒꯗꯕꯅꯤ"꯫ ꯁꯨꯔꯖꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯪꯒꯣꯝ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯥꯎ ꯅꯕꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯔꯖꯀꯨꯃꯥꯔ ꯒꯨꯔꯨꯅ ꯇꯥꯛꯂꯤꯕ ꯕꯤꯗ꯭ꯌꯥ ꯑꯗꯨꯗ ꯈꯣꯏꯖꯪꯂꯝꯗꯦ꯫ ꯁꯪꯒꯣꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯌꯥꯝꯕꯅ ꯅꯕꯀꯨꯃꯥꯔꯗ, "ꯑꯩꯒꯤ ꯏꯃꯥꯕꯨ ꯏꯃꯥꯇꯣꯟ ꯍꯤꯡꯁꯥꯕꯤꯅ ꯆꯥꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯕꯨꯡ, ꯏꯃꯥ ꯍꯤꯡꯁꯥꯕꯤꯅ ꯅꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯆꯥꯕ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯌꯨ"꯫ ꯃꯅꯥꯎꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯖꯀꯨꯃꯥꯔ ꯎꯊꯛꯇ ꯀꯥꯗꯨꯅ ꯂꯩꯈꯤ꯫ ꯍꯤꯡꯁꯥꯕꯤ ꯃꯍꯥꯔꯥꯅꯤꯅ ꯁꯨꯔꯖꯀꯨꯃꯥꯔꯕꯨ ꯆꯥꯒꯗꯕꯒꯤ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯕꯨ ꯎꯕꯗ "ꯅꯌꯥꯝꯕꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ" ꯍꯪꯂꯛꯏ꯫ ꯅꯕꯀꯨꯃꯥꯔꯅ "ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯏꯃꯥꯅ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯌꯥꯝꯕꯕꯨ ꯆꯥꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ"꯫ ꯍꯤꯡꯁꯥꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯉꯥꯏꯔꯦꯗ, ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯄꯨꯁꯨ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯆꯥꯊꯣꯛꯁꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯃꯥ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯒꯗꯧꯔꯤꯕꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯠꯈꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯌꯥꯝꯕꯗ ꯃꯇꯝ ꯈꯔꯅꯤ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤ ꯁꯨꯔꯖꯀꯨꯃꯥꯔ ꯂꯥꯞꯂꯕ ꯈꯨꯟ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯌꯥꯎꯗꯅ ꯅꯕꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯍꯤꯡꯁꯥꯕꯤꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯃꯃꯥꯗ ꯅꯕꯀꯨꯃꯥꯔꯅ, "ꯏꯃꯥꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯆꯥꯈ꯭ꯔꯕꯗꯤ
ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯅꯤꯗꯣ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯗꯤ ꯅꯆꯥꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯊꯟꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯑꯣꯃꯣꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯂꯩꯔꯣꯟ 7 ꯇꯧꯔꯒ ꯂꯩꯔꯤꯕ ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯏꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯗꯨ ꯈꯪꯗꯣꯛꯂꯕꯗ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯊꯋꯥꯏ 5ꯒꯤ ꯋꯥꯔꯤꯗꯣ ꯁꯨꯔꯖꯀꯨꯃꯥꯔꯗ ꯇꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯌꯥꯝꯕꯕꯨ ꯄꯨꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯌꯣꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯥ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯔꯣꯟ 8 ꯇꯧꯔꯕ ꯇꯨꯡꯗ ꯅꯕꯀꯨꯃꯥꯔꯅ ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯐꯪꯂꯗꯨꯅ ꯄꯨꯊꯣꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤ ꯃꯄꯥꯝꯕꯣꯝ ꯆꯣꯡꯂꯦ꯫ ꯐꯠꯇꯕ ꯈꯨꯗꯝꯅꯤ ꯈꯪꯂꯗꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯅꯕꯀꯨꯃꯥꯔꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯃꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯇꯥꯔꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯤꯔꯨꯡ ꯇꯦꯟꯗꯨ ꯊꯤꯗꯦꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯍꯤꯡꯁꯥꯕꯤ ꯃꯥꯒꯤ ꯀꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯇꯝꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯍꯤꯡꯁꯥꯕꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯍꯤꯡꯁꯥꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯇꯤꯜꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯕꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯍꯜꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯔꯥꯅꯤ ꯑꯅꯤ ꯎꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯛꯏ꯫ ꯁꯨꯔꯖꯀꯨꯃꯥꯔꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯃꯄꯥꯕꯨꯡꯗ ꯂꯤꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯁꯥꯕꯤꯒꯤ ꯃꯆꯥ ꯅꯕꯀꯨꯃꯥꯔꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯅꯕꯀꯨꯃꯥꯔꯅ ꯃꯌꯥꯝꯗ ꯀꯞꯅ ꯀꯞꯅ ꯕꯤꯗꯥꯏ ꯅꯤꯔꯕꯗ ꯃꯌꯥꯝꯕ ꯁꯨꯔꯖꯀꯨꯃꯥꯔꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯄꯥꯕꯨꯡ, ꯏꯅꯥꯎꯒꯤ ꯀꯔꯤ ꯃꯔꯥꯅꯣ? ꯃꯍꯥꯛꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯥꯠꯂꯒ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯏ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤꯗꯁꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯏꯅꯥꯎꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯖꯔꯔꯣꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯄꯦꯜꯂꯝꯃꯤ꯫ ꯃꯆꯥ ꯅꯕꯀꯨꯃꯥꯔꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗ ꯂꯩꯉꯥꯛ ꯊꯧꯔꯝ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫